Cancer nabagi sangwang na labor state singi manungda Manipur yaurukli. Miyamna yamna kinaba laina singi manungda cancer hariba laina asisu amani laina asi COVID-19 kumna nauna thengnarakpa laina dinate ngalingai matamdagi hawna adumuk laireklaba laina ni adubu mi ayambana naganba laina amadi oirakte. Sahi khargi mamang phawbada Manipurda mi sanipan chama palomdamak narambani adubu hawjikti anaba masing yamle. Nabagi sangwang khatlakli chinjak amasu punsi mahingha yamnamak mari laine haina launari. Lamdam asda chanariba chinjak punsi mahing amasung hidak managi pothoksing sijinabagi sangwangbani singbana maram oiduna cancer nabagi sangwangbani haina hiram asida thijin humjin basingna mot pinaba lei. Manipurda yamna nanariba cancer laina sida nupida breast cervix cancer na singba aduga nupadana upper aerodigestive tract stomach lung cancer na singba ayamba oiri. Nupada naba cancer laina singi manungda hidak managi pothoksing sijinaba amasung yuthakpaga mai lainaba kaya su yauri. Awang nupuki sing apunbigi oinasu hauji cancer nabagi sang leptana wangkhatlakli haibigi wafam lairi. Indian Council of Medical Research na awang nupuki state singda nupa amasung nupi animakta cancer nabagi sang wangkhatlakli hain handakta phongdokre. Chahi asigi National Cancer Awareness Day palan ngamai lainana pikhiba council asigi warol amada council asina population based cancer registry taramatho emasung hospital based cancer registry ahungi data sing nainabada awang nupuki state nipanda cancer nabagi sang leptana wangkhatlakpa thengnare haina phongdokhi. Panba yabadi awang nupuki state singi manungda hauji fawbigi oina cancer nabagi sang khwaidigi wangbasi Mizoram ni. Sahi khargi mamangda pikhiba report amada Mizoram gi Aizawl district ta mi lak amagi manungda jani humbudradi cancer na nai haina phongdokhi. Manipur da haukiba sahi khargi mamangdagi cancer nabagi sang wangkhatlaklabasu layengbi khudong sabadi watna leiri. RIMS ta Regional Cancer Center laina Manipur anaba kaya Guwahati Mumbai Bellar na singbada puduna layeng nari. Mumbai amasung Bellar da layengba lakpa cancer anaba singi manungda ayambadi Manipur dagi oi haibigi wafam laitaba natte. Manipur gi anaba kaya mapan hospital singda puduna layeng naduna laklibasi Manipur da cancer anaba sing layengbigi khudong saba mapung phana phangdabagi ni haibada laloi. Manipurda cancer nabagi sangwang khalakpagi yengduna center na haukiba English ani taruki aduaida RIMS ki Department of Radiotherapy bo Regional Cancer Center ki thakta pukhatkibani adubu RIMS ta Regional Cancer Center laina Manipur anaba mayam ama Guwahati Mumbai Bellar na singda puraga layeng naduna lakli. Regional Cancer Center laina anaba sing mapanda puduna layeng narivasi center asi mapung phaba center ama oidabagira haiba hangningai oidabanate. Hauji Imphal iski khabai soida American Oncology Institute amasung Babina Specialty Hospital ani na khusamnaraga chalaiba cancer layengi specialized tawba hospital ama lairakpadagi mapanda puduna layengbagi sangkhara khajik hantharakpa lairabasu haujiksu cancer gi anaba sing mapanda puraga layengbagi amasung anaba sing layengbada sel thumgi khudong sadaba mayoknabagi sangdi adumak wangna lairi. Anaba sing mapanda puduna layengbada achoba senpham ama chatli. Karigumba Manipurda government ki oiba cancer gi anaba sing layengpham matik sab hospital lairagadi mapanda puduna layengba amasung lanai hospital da sel sauna tingduna layengbagi sang hantanba ngamgani. Manipurda cancer nabagi sang wangkhalakpa amasung cancer gi anaba sing mapanda puduna layengbada thengnariba awaba khudong chadaba sing yengduna Jenims ta phamung chama leiba cancer hospital ama athubada saragani haina haukiba ing 2015 gi May thada matamadu Union Health Minister Jagar Prakash Nadana thajaba piba leikhi. Langpok lakpam Jayanta Kumar Singhna Health and Family Welfare gi Minister oiringaida New Delhi da unaba amada Union Minister Jagar Prakash Nadana athuba matamda cancer hospital sargani haibi thajaba pikhibani. Jagar Prakash Nadana Ministry gi Additional Secretary singdasu athuba matamda Jenims ta cancer hospital sananabi thabak paikhatnaba pauktak pikhibani. Haukiba English ani 38 ke September thada Jenims ta pangthokiba Institute asigi Dental College hangdopgi thorumdasu Chief Minister Nongthomam Biren Singhna Jenims ta cancer hospital ama hangtoknaba detail project report semba loisilakle haina phongdokpa laiki. Sahi adugi April thagi hanba chayolda City Convention Center da pangthokiba Digidhan Mela dasu Chief Minister na Jenims ta attest tawba phamung chama leiba cancer hospital ama lengkhatnaba center na ayaba pirakpa leiri haina phongdokhi. Adubu haujik phawbi oinadi Jenims ta cancer hospital hangdokpa leitri. Cancer nabagi sangdi leptan hengalakli cancer nabagi sang leptan hengalakli ba sig yenglaga government hospital singdasu laina asna naba mi singda layeng bi khudong chaba mapung phana phanghanaba hotnabagi tangai
ꯐꯗꯕ ꯂꯩ ꯀꯔꯤꯒꯨꯝꯕ ꯔꯤꯝꯁꯀꯤ ꯔꯤꯖꯅꯦꯜ ꯀꯦꯟꯁꯔ ꯁꯦꯟꯇꯔ ꯑꯁꯤ ꯀꯦꯟꯁꯔ ꯂꯥꯌꯦꯡꯒꯤ ꯃꯇꯝꯒ ꯆꯨꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯩꯕ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯔꯤꯖꯅꯦꯜ ꯀꯦꯟꯁꯔ ꯁꯦꯟꯇꯔ ꯑꯃ ꯑꯣꯏꯍꯜꯂꯕ ꯑꯃꯁꯨꯡ ꯖꯦꯅꯤꯝꯁꯇ ꯃꯇꯝꯒ ꯆꯥꯅꯕ ꯀꯦꯟꯁꯔ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯑꯊꯨꯕꯗ ꯂꯩꯔꯒꯗꯤ ꯀꯦꯟꯁꯔꯒꯤ ꯑꯅꯥꯕꯁꯤꯡ ꯂꯥꯌꯦꯡꯕꯗ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯐꯅ ꯌꯥꯝꯅ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯨ ꯔꯤꯝꯁꯀꯤ ꯔꯤꯖꯅꯦꯜ ꯀꯦꯟꯁꯔ ꯁꯦꯟꯇꯔ ꯑꯁꯤ ꯃꯨꯝꯕꯥꯏꯒꯤ ꯑꯃꯁꯨꯡ ꯕꯦꯂꯔꯒꯤ ꯀꯦꯟꯁꯔ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯐꯪꯂꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯆꯞ ꯆꯥꯅ ꯐꯪꯕ ꯁꯦꯟꯇꯔ ꯑꯃꯒꯤ ꯊꯥꯛꯇ ꯄꯨꯈꯠꯄ ꯑꯃꯁꯨꯡ ꯑꯊꯨꯕꯗ ꯖꯦꯅꯤꯝꯁꯇ ꯃꯇꯝꯒ ꯆꯨꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯂꯩꯕ ꯀꯦꯟꯁꯔ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯍꯥꯡꯗꯣꯛꯄꯗꯨꯅꯤ ꯀꯦꯟꯁꯔꯒꯤ ꯑꯅꯥꯕꯁꯤꯡ ꯂꯥꯌꯦꯡꯕꯗ ꯂꯧ ꯏꯪꯈꯣꯜ ꯌꯣꯟꯅꯕ ꯀꯌꯥ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯦꯟꯁꯔꯒꯤ ꯑꯅꯥꯕꯁꯤꯡ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯄꯨꯡ ꯐꯥꯅ ꯐꯪꯗꯕꯗꯒꯤꯅꯤ ꯑꯗꯨꯅ ꯔꯤꯝꯁꯀꯤ ꯔꯤꯖꯅꯦꯜ ꯀꯦꯟꯁꯔ ꯁꯦꯟꯇꯔꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯕ ꯑꯃꯗꯤ ꯖꯦꯅꯤꯝꯁꯇ ꯑꯊꯨꯕꯗ ꯀꯦꯟꯁꯔ ꯍꯣꯁꯄꯤꯇꯥꯜ ꯍꯥꯡꯗꯣꯛꯄꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯌꯥꯝꯗ ꯀꯦꯟꯁꯔꯒꯤ ꯑꯅꯥꯕꯁꯤꯡ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯅꯤꯡꯊꯤꯅ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯗ ꯂꯥꯏꯅꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯤꯡꯊꯤꯅ ꯈꯪꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏ ꯐꯗꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦ